Senapati Jilada Haujik Ningtham Thagi Yamna Ingba Matam Oirabasu Haro Kumaigi season Hauhibaga Loinana Mipum Kutimaki Wakal Haro Nungaiba Haibidi Celebration Lomda Lupchinduna Leire Maragashida Amuka Henna Nungairibana Baratki President Amana Ahanba Oina Senapati Jilada Laklamba Asini President Draupadi Murmu tha ashigi tarani thoi Irai Nomita Senapati District Headquarters da laktuna Multi-Purpose Hall da Panthokpa Thoram Amada Jila ashigi oiba achauba project taret sangakhi Project Mangagi Jatra Hunki Sangakhiba Project Sing Adugi Manungda Lupa Koti Kunmanga Changna Shaba Model Residential School Senapati Cultural Hall cum Multi-Purpose Building for Senapati District Village Chiefs Association Dungjoy Police Station, PHC Building, Oinam, Workshed at ITI Senapati, 50-bedded Girls Hostel at Liai Khulen High School, Pamota, Amashong, Skill cum Rural Entrepreneurship Development Center Yauri. Srimati Murmuna Jatra Hulamba Project Sing Adugi Manungdana, CHC Maram Amashong CHC Tadubigi Institutional Building, Kamsongda Eril Turel Mathakta, Shagadaba Foot Chama Marifu Sangna, Belly Bridge, Ngatanda, Ithoi Turel Mathakta, Sagadaba Foot Chama Nifu Sangba Belly Bridge Amadi Jilashigi Mafam Kayada Anganwadi Center Yangkai Sanaba Yauri. President Murmuna District Headquarters da Hek Thunglagbaga Relief Camp Singda Leiriba IDP Singa Unaduna Wari Shanaki Magna Maram Tribe ki Luchingba Singasu Wari Shanaki Thoramaduda Wangan Badasrimati Murmuna Hai Manipur gi Tribal Singi Hingbagi Thak Wangkhathanba Sel Thumgi Fivam Fagathanba Amadi Laibaki Chaukat Lamjelda Makhoibu Sharuk Yahanba Haibashi Sarkargi Manjil Thaba Thausilni Manipurda Lairiba Kamlup Furup Kudingmakna Shanti Puraknaba Amasung Nungsi Chanana Hingminabada Amaga Mateng Pangnanaba Srimati Murmuna appeal Tauki. These initiatives will improve lives of thousands of families in the area and bring essential services closer to remote communities. Manipur's strength lies in its diversity, its culture, languages, and tradition. The hills and the valley have always complemented each other, like two sides of the same beautiful land. I urge all communities to continue supporting the efforts for peace, understanding, and reconciliation. The Government of India recognizes the aspirations of the people of Manipur. Aurokpa dasu hijackre Haujik asi Senapati Jilada Ningthamtha Khamthengle Yamna Fajana Ingle Ayuki Pung Nipal Makhai Mapal Phauba Laichil Kungna Thabana Chathok Chasinda Chauna Akaiba Thogle Ayuk Numidangda Maifu Maijau Thadrabdi Yatre Mount Isa Amashong Ziko Valley Nachingbadadi Un Tare Amaromda Kumai season oibana mi khudingmak aingba kauthokuna haro kumai da pukning lupli school college singisu porikha loina duna winter vacation thanabadagi mahairoi singsu haro kumai romda mai onchingba haunare handakta state level Shanghai festival gi sharuk ama oina sinkhiba jilasi gi maming chatliba flower festival cherry blossom festival chauna mai pakhi festival asida Manipur dagi natana mapan lomdagi su tourist masing yamna lakhi Marirak Shuba State Level Barak Festival Lishingani Kunmanga Shu Ngarang Loisinkhre Tha Asigi Tarani Thoida Hadokhiba Festival Asigi theme na Heritage in Harmony Hebsini Festival Asi Senapati Jila gi Cultural Unity Celebrate Taune Naga People's Organization na Lishingani Tara Humdoida Hadokhiba Festival Asi Lishingani Tara Taretta State Level Festival Oina Lauthoki Barak Festival asi Thanksgiving celebration oirambadagi jila asigi mapung oiba thoram mapung oiba tribe manga mau maram pomainaga thangal amasung jilengrong amadi Manipur gi atai furup singgi su yauna nat chatnabi amasung saktam udnabagi achawa platform ama oire handagi Barak Festival asigi akhandaba saktam amadi hadokpa nomitta ahanba oina Barak Literary Festival pantokhiba aduni River of Stories haiba theme da Lol Amashong Sahitya celebrate Taunaba Panthokpa Thoram Aduda Oja Amashong Mahairoi Sing Yamna Thawai Yauna Sharuk Yakhi Masida Nate Kumai Kia Amashong Mathang Leiri Henna Nungairibadi Haujik asi Senapati Jilagi Oina Lohong Pantha Haure Mathang Chehigi February March Faubadi Chathaki Gani Matang Sida Thoidogna Panba Yabadi Liaida Panthokpa Punna Lohongbagi Thoram Mass Wedding Amada Couple Tarani Thoi Punna Lohongkhiba Aduni Haujik Ingbasu Asum Henjilakle Aduga Christian Lining Chatpasingi Khwaidigi Chauba Kumai Christmasu Nongma gi Naksilakle
अदुबु ngasi आइगी चिठी असि चटलिबा चही लिसिंग अनि कुनमंगा असिगिदी अरोइबा चिठीनी मथंग चहीदा नाउना अमुक उनबददी खरा थेंख्रगनी अदुना मतम खरा वडलबसु मयामदा मांगजाउना मयामदा क्रिसमस अमसुंग लकदौरिबा अनोबा चहीगी याइफा पौजेल पिजारी।